Shutdown Chattharingei Hidak Managi Yamlaba Potlam Sing Piduna Chatlambadagi Meira Paibi Singna Mei THADUNA MANGHANKHRE Tronglawida angang ani tamthina bong kap sinduna hatokhibabu yaningdaba fongdokuna manipur gi tongan ba mafom singda shutdown chathabagi manung channa mayai lambi gi paringi samarau bazar da samarau naurem apunba Meira Paibi amadi samarau makai adongi ban sogatpa miyoi singna lambi thingbagi khongjang changsilingai marakta gari activa tongduna lakpa miyoi anabagi chatlubani haibadagi Kumlakpadagi samarau naurem apunba Meira Paibi amadi maikai adongi ban sogatpa miyoi singna chingnabadagi check tawba matamda Yamlaba Hidak Managi Potlam kaya ama Piduna Chatlambadagi fagatuna samarau bazarda Mei THADUNA MANGHANKHRE Nisha Potlam Mei THADUNA MANGHANKHIBA aduga mari leinana samarau naurem apunba Meira Paibi ki finance secretary Thokchom Jati Elias Romana fongdokhibada shutdown sogatuna lambi thingbagi khongjang changshinbada achat awok sing check tawada Yamlaba nisagi Potlam adu gari macha aduda puraklambani maduda purakliba miyoi aduna yashinaba hairakpada khoisaunarba Meira Paibi Singna press media gi mamangda Mei THADUNA manghanbani haina fongdokhi